ngasi nungdaram phongbasi phongsingligi maruoiba paw khar khonggatcharaga myamda share tawjage ahanbada Imphal East imung kayagi miyoising COVID-19 positive oibadagi law loknaba mi leitabadagi COVID-19 Joint Task Force na law lokpagi thabak sathaba hore Imphal East ngasi phawbada COVID-19 gi confirm case lising ani ga chanipan ga humdraga mathoi active case na samapan ga humdraga mapan aduga haujuk phawbada sikhiba mi gi masing na kun ga taruk sukhrei Maduga district asigi mafam kya COVID-19 positive oiba imung gi miyoi kya yorakpadagi law loknaba mi leitabadagi yamna sauna awaba mayoknare hairi Paurabi khulda imung anigi maru oiba miyoi kya COVID-19 positive oiduna COVID care center da laikibadagi makhoin uramba lawpom adu lokpinaba leitabadagi COVID-19 joint task force Paurabina asobu thodang lawduna lawpom animak law yaibagi thabak pangthokre machine sizinaduna law yaiba loiraba matungda Pausing adu cantonment zone gi manungda laikhraba imung yauna pusinba yadabana COVID-19 joint task force ki members singna thongal phawa thambibagi thabak sathari masigi matungda cantonment zone da lehoriba miyoising phaubura sing adu pusinduna court ta hijanbagi thabak tawri COVID-19 joint task force Paurabi dagi phangba paw gi matung inadi hauzik COVID-19 positive oikraba imung kharagi law yaibagi thabak sathaba sida yamna sauna awaba mayoknaribadi Pau hananaba bura leitabasini law sangam ama yaibada yamdrabada bura nifu yangkai mathau tai maduna bura sing asi phangba ngamdabagi awaba mayoknai maduna sarkar gi makedigi pau hanaba bura phangananaba sinbiu haidi hauju Paurabi khunda natana Imphal East ki mafam singda leidiba labuk singda paksana pau munba horaklei maduna law khawba amadi yaibagi thabakta Laumi singna labukta mai onsin gatabadu COVID-19 laisat asina labukta kumbangamdrei loinana positive oiba imung kya yaubuna makhoin uramba lokpam singadu law lokpa ngamdana paksana mangba yabagi akiba leirei phibam asida gram panchayat ki pradhan member sing amadi local MLA gi maikaidigi athubada miyeng sangbiduna law lokpagi thabakta mateng pangbina bus apel tarakli haina pauksi asida makhatana phungdorakli atop paw manamo BDF singna BDF thaba tupi base amasum Soldier Base Thetpiu Association Manipur gi Law and Order ngakpar asawa thodang lawriba Police Department gi makhada ahing nungthil lepa leitana mathau tawriba BDF member khudimangna duty tawbada setliba uniform BDF thaba tupi amadi Soldier Base Thetpiu haina All Manipur BDF Welfare Association appeal tawri Association asigi Publicity Secretary na press tholakpa cherol asina hairibadi Association asigi makedigi BDF members sing the press ki kuthangna mangjungnana khangan kiba laire adubo maring marangbo oina BDF member kharadi Manipur Police MP gi base thetuna amadi base amata thetaba uniform set sab association na thengnare masina law and order ngakpada BDF members sing thodang lawdaba Manipur Police na ngakta lawbo oina uhale Manipur Sarkar na su BDF members sing na lawriba thodang asi khangbidre haidi Serol asina hai taseng na hairabada law and order ngak senbada asoba thodang lobusi BDF singna helibane maduna association gi member khudimakta BDF singi yaifanaba thamliba waphambu thawai wawaidana duty toramba tarabadi maduda tholakpa apaphatagi daita masa masa na pujagadabane adugumba BDF ki member adu association ga mari amata lainade loinana police department su BDF singna uniform set sabada BDF thaba tupi base soldier base thetkadabane haidun standing order ama athubada thupinabasu appeal tarokli BDF kharadi uniform set chabada masagi apamada tawning ba tawduna leiba yaure makhoi bukana su yengsinbina balaitre crime tholaktringaida mangjongna police department gi makedigi yenghaninge BDF ki oiba issue sing home department na pungning singsinbiu haina su pauksi na makhataragli atopa maru oiba pawmana NK group na kanaguma amatadagi lana sel khongot kibalaite Sanjit NK Group Private Limited ki chairman Nongsaibam Sanjit na haikre lalhaurup NRFM na group asida shirakliba Maral Singh Aranmani NK Group asina kanagumba amatadagi lana sel khongat kiba leite wafam asing asi news ikon leiba NK Group Private Limited ki office ta paumi singa unabada Sanjit na phongdo kibane Sanjit na makha taraduna NRFM na puba thangba ngamloidaba achauba sel gi demand ama tawrakhiba sel phamadu pidabadagi madugi on na tainabada group asida blame tawrakpa asi yaningde lamdam asigi
company sing da puba thangma ngamloidaba senpham sing demand tawba amadi kian khanganduna miyamgi sen khongkat hananaba honaba masa masa khaktagi nungaiba honariba imaleba ki maming sijinaduna mamaleba pu lalon itik tawbagi mingda malemgi miyamda economy sustain tawna ba honariba company kiada khusemgi maral kya thangjinduna sel tabu mikaba ningtam lalhau lalonba NRFM gumbadagi akhoi miyamna amatta oina leminaduna section ba matam oire NK group na kanagumba amadagi group amatta ga singnaba thambagi wafam leijade aduma pumiyoi manga tarana khutling laga lingkhat pani launa riba NRFM dagi geng khutpugi pressure da satloi asiguma sing asi thengna bra praja miyam na NK group ta support tabiyo haina supoksi sida makata na fungdorakli atopa paw manamo mathong huktaba doctor sing lengak na akanma sairak pigadabani Sophia Ningol Club Hairoki president Sophia khudong momgi serol doctor na anaba mabu section na layeng bibagi muhuta siri haina sibigi certificate piduna tharakpa aruba phibamda laiba anaba bu amuk namduna mayumda pohalakiba thawong mathong huktaba doctor singi mathakta lengak na akanma sairak pigadabani haidi serol asina makha taraduna thawong asi ahan basu oiramloi doctor singi section daba kiyana patient sibigi sang asuki mati uwang khalakibani masina maram oiraga hospital la landa aduna akai athoi thogaliba amadi thoganingdaba thawdok kya thoklibadu patient gi maral ngakta natti haibasi handakta hairok part 2 dagi sagol na kawbadagi shoktuna rims ki ICU da numit kharani lekatnaraba matung sibagi certificate piraba matungda mihun leiramba elangma mosa gi thawdo asinasu mayek laraba khudamni hainasu pausi asina makhatana phungdorakli Pausi lusilakpo oina ngasi Government of Manipur COVID-19 Command Control Room dagi thodorokpa press release number 206 ngasi pung kunga mari da Manipur thokiba COVID-19 ga update ta ngasi pung kunga mari gi manungda general population dagi miyoi samri ga taraga taruk COVID-19 na positive oire samri ga taratruk asi miyoi sani ga kunga taret amana nupani duga miyoi samaga marfuga mapan amana nupini adu atopa miyoi tara amana Central Armed Police Force dagi COVID-19 na positive oire apunmo COVID-19 positive okiba masingsina samri ga kunga tarukni aduga ngasi COVID-19 positive oiraliba miyoi singsi Imphal West dagi samaga marfuga mathoi Imphal East da sama kunga mari Thawal da kunga mari Jiribam da ama Kamjong dagi manga Kangpokpi dagi ani Kaksing dagi ahum Urkhul dagi manga Sandel dagi ahum Tamenglong dagi kunga taruk Chuchampur dagi taraga mapal Tenopal dagi taret Senapati dagi ama amasum Bisnupur dagi taraga mangani atopa miyoi taraga nithoi amana Imphal East dagi ahum aduga Imphal West dagi mapan amadi atopa maphamsing dagi halaklaba matungna makoisi COVID-19 positive oikibani aduga lemhauriba singsina local transmission ni travel story letaba aduga hauji positive oirba miyoi singsigi lokhatpam thokba section thorangsing lokhat khare khoi ji covid care facility da ship ta khore masum makhui contact tracing na tawba adugum thabak thoramsing punam lakhat khare adu ngasik pung kunga mari sida Manipur COVID-19 na positive oiduna miyoi ani laikhidrai miyoi ani si amana sai marfuga nithoi shure mak nupani Imphal East dagini do atop amana sai humfuga humdu shure mak nupini Sandel dagini makoi singasi sija hospital ama amasum Jibon hospital da laikhidabane do apunba COVID-19 na positive oikibdagi laikhidabasi Manipur miyoi samaga taraga mathai sukhrei amasum COVID-19 positive oikibdagi phagalakpa research tokiba ngasigi apunba miyoi masingna samaga maudraga nipan sure henasu press release na makhatana phungdurori duga memaru eba paulai gri hon soidana share tawjarake matang asa lusinjaragen thank you